First of all, the EPAC TV News welcomes everyone. भारत की प्राइम मिनिस्टर नरेंद्र मोदी ने मालेमगी लेपाक कयाद कोइने चटली अदुबु इरांग मयोक्नरिबा मणिपुरददि हौजिक फावबा चट्री प्राइम मिनिस्टर हाइबसी असम्बीद पीएम हाइबनी अदुबु अइखोयगी प्राइम मिनिस्टर असिदि पिकनिक मिनिस्टर ओइदुना लेरि हाइना राज्य सभा की एमपी भाइकोना पार्लियामेंट फोंदोखरे तमिलनाडु की एमडीएमके की एमपी ओइना लाखिबा भाइकोना मखाताना पार्लियामेंट फोंदोखिबदा प्राइम मिनिस्टर असी भारत की मियो करोड़ चाम निफुरोंगिनी अदुबो प्राइम मिनिस्टर न मलिंग लेबाक सिंगदि कोइने चत्तुना लई मसी करम कारबारगिनो नत्रगा महाक मलिंग लेबाक पुंबगी प्राइम मिनिस्टर ओइरब्रा करिगिदमक मिसी मिनाम मिहात मिपुन कया थोकलिबा मणिपुरददि ngasi फावबा चत्रिबगी मरम करिगिनो महाक प्राइम मिनिस्टर अम ओइबगी मथौ निथिने पांथोकते मणिपुर असी इंडिया की सरुक अम नत्रब्रा हाइना हंकी एमपी भाइकोना मणिपुर असी इंडिया नत्रब्रा हाइना हंकीबो वफम मदु अनपार्लियामेंटरी ओइ मरम मदुना हाउस की प्रोसीडिंग द रेकॉर्ड तौरोय हाइना स्पीकरी फमफम द फमदुना चेयर लौरिबा डिप्यूटी चेयरमैन हरिवंश न हाइकी अदुगा एमपी भाइकोना अनपार्लियामेंटरी हाइबसी करिनो प्राइम मिनिस्टर की थवोंग वफम मसी फोंदोकपनि हाइबु वफम हाउस द थमकी हाइरि अतोप पाउ अमना मेजोरिटी लेना लेना लेंगाक अमा सेम ngамदबा एमएलए सिंग मथंग इलेक्शन ददि थोकपीरकलगनु हाइना मियामना खुटनोंदुना हाइजबगी मतम ओइरकले हाइना हानगी एमपी डॉक्टर थोकचो मैनना फोंदोखरे वफम असी बिष्णुपुर डिस्ट्रिक्ट कांग्रेस कमिटी न सिंधुना नचौ मनिंग लेकाई कम्युनिटी हॉल द पांथोखिबा संविधान बचाओ राष्ट्रीय पराई यात्रा जय बपू जय भीम जय संविधान अभियान की थौरम द सरुक यारदुना एमपी न फोंदोखिबन थौरम अदुदा सरुक याखिबा एमपीसीसी की प्रेसिडेंट कैसाम मेघाचंद्रन फोंदोखिबदा लेबाक ngakpade मियांगि शक्ति चंगी कुमजा 2014 दगी मणिपुर बीजेपी ने लेंगाक पैरकपदगी हिंगबदा अवाब अम ओइरि मसिगी मरु ओइबा मरमदि कॉन्स्टिट्यूशन की चटनगदब नियमसिंग ngakpu ngamdabadagini हौजिक लमदम मसिगी मियो कयासु थोकलिबा इरांग असिना मरम ओइरगा तुम्फम चफम खंगदन रिलीफ कैम्प द लैरिबा असि लेबाक असि कॉन्स्टिट्यूशन की चटना कांगलो ngakdabadagi थोकपनि लेबाक असिगी लो लैना लैना मियांगी पुंसी अमदि लन थुम ngakpu ngamdre मसी कननबु होटनबु मतम ओइरे मतम मसी अमना अमबु हुनबगी मतम नत्रे मणिपुर की मियाम हौजि हिंगनबगी लांथेंगनबु नत्तना नुंगाई याइफबदि फंगद्रि हाइनसु एमपीसीसी की प्रेसिडेंट कैसाम मेघाचंद्रना फोंदोखि अतोप पाव अमना मणिपुर असि लो एंड ऑर्डर लेतबा चुरान थाबन खुटिंग लेंगाक पंखक ओइरि हाइना उरीपुक अपुनबु लुपना फोंदोरली कैसामपाट लेमजम लेकाइदगी लुवांगथेम मुकेश सही कुनगी लंगला लंगदि ngasi फावबा मणिपुर लेंगाकना पुथोप ngamdaba हाइबसी स्टेट असि लो एंड ऑर्डर लेतबा चुरान थाबन खुटिंग लेंगाक पंखक ओइरे हाइबदा हाइमनब थोकलोय हाइना उरीपुक अपुनबु लुपना थादोरप चेरोल अमन हाइरि चेरोल असिन मखातान हाइ मैतै सिंग चंगबद यादब चंगदब यादब मफमद मोबाइल ट्रैकिंग तौबदा लास्ट लोकेशन तारे हाइरब फावबदा लेंगाक की अकम पांबै सिजिन्नदुना कोइथी थीदुना पुथोप ngamdabag लोइनना इंटेलिजेंस सोर्स दगी महाक हिंगली नतग मपुंसी पिखम नखरे हाइब फावबा लेबाक मियामदा हाइब ngamdaba हाइबसी अइखोय मणिपुर मरुओइना मैतै फुरुप असि भारतना करम येंगली हाइबसी हंगनिंगाई ओइरि मियामगी पुंसी अमसुंग लंथुम ngak छिनबा हाइबसी पालिब लेंगाक अदुगी मथौनी मियाम खुया तुसिना लेहनबा हाइबसी पालिब लेंगाक अदुगी तंगाई फदब मथौनी उरीपोक अपुनब लुप अमसुंग उरीपोक नुपी अपुनब लुपना मणिपुरी गवर्नर की पुनिंग सिंगसिलदुन मखातान हाय लुवांगथेम मुकेश की लंगला लंगदिल पुथोक्तुना अपोकपी ममाना अवामैसा खांगनिबसी मुथतनबु होटनबियु मणिपुर असि आइन चटनबु लमदमनी हाइबदु खुदम चंगदम ओइबि याब मवोंग अकन एक्शन उत्पियु लोइनना मुकेश मांगखिबग मरी लेनना जेएससी ने चंगसिलप खोंजंग खुदिंगमक्तसु उरीपोक अपुनब लुप अमसुंग उरीपोक अपुनब नुपी लुपना मपुंग फान सौगटकनी हाइनसु चेरोल असिन मखातान फोंदोरली नकलमरोमदा मिटोप खंदोक्त्रिङैदा डिलिमिटेशन तौरबदि हुरानबद सो छिन्नबग पांखक ओइगनी कनागुंबद नुसी चानन लेमिनरिब फुरुप मसेलगी मरक्ता सिंचेप थजिंदुना नुसीनदनब होटनब खुदक्ता लेपो हाइना कांगलेपाक माइनॉरिटी वेलफेयर ऑर्गेनाइजेशन KMWO मणिपुर की प्रेसिडेंट नसीर खान खुरियक पीदुना थादोरप चेरोल अमन हाइरि चेरोल असिन हाइ
ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯎꯠꯇꯒꯤ ꯍꯩꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯧꯖꯤꯛ ꯊꯥ ꯑꯍꯨꯝ ꯂꯩꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯦꯟꯇꯔꯕꯨ ꯊꯥꯒꯠꯅꯔꯝꯒꯅꯤ NRC ꯍꯥꯟꯅ ꯆꯠꯅꯍꯟꯗꯕ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯅꯝꯐꯨꯗ ꯇꯧꯔꯛꯂꯕꯗꯤ ꯍꯨꯔꯥꯟꯕꯗ ꯁꯣ ꯁꯤꯟꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯍꯥꯟꯅ ꯂꯝꯗꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡꯁꯨ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯁꯤꯟꯈ꯭ꯔꯒꯅꯤ ꯁꯣꯝꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯂꯥꯛꯅꯔꯤꯉꯩ ꯇꯂꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯁꯤꯟꯈ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯇꯣꯞꯁꯤꯡ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯇꯍꯥꯅ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯜꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤ ꯈꯤꯇꯪ ꯇꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕ ꯃꯇꯝꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯥꯐꯣꯡꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯇꯧꯁꯨ ꯇꯧꯔꯣꯏ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯀꯪꯂꯩꯆꯥ ꯃꯤꯌꯥꯝꯅ ꯈꯟꯕꯤꯒꯅꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯖꯕ ꯂꯨꯞꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯑꯃꯠꯇ ꯑꯞꯂꯣꯗ ꯇꯧꯕꯤꯒꯅꯨ ꯃꯤ ꯑꯃꯅ ꯁꯣꯏꯔꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯄꯟꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯇꯧꯔꯤꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯈꯪꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯂꯦꯞꯄꯨ ꯈꯟ ꯊꯥꯍꯧꯗꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯍꯥ ꯀꯥ ꯂꯥꯎꯅ ꯈꯥꯡꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯊꯗꯕ ꯈꯔꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯈꯟ ꯊꯧꯗꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯇꯥꯔꯕꯁꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇꯅ ꯇꯧꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯍꯟꯗꯨꯅ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯃꯤꯁꯛ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯖꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯁꯤꯔ ꯈꯥꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯥ 12 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯗꯅ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯚꯥꯔꯠꯀꯤ ꯏꯁꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯁꯇꯦꯠ ꯑꯃꯒꯤ MLA ꯈꯔꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯉꯩꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯤꯡꯕꯅ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡꯅꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯆꯍꯤ 5-5ꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ
ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯑꯣꯏꯔꯕꯁꯤꯡꯅ ꯏꯐꯣꯡ ꯐꯣꯡꯅ ꯚꯥꯔꯠ ꯊꯨꯒꯥꯏꯅꯅꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯇꯥꯔꯤꯕ꯭ꯔꯥ? ꯊꯧꯑꯣꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯀꯨꯀꯤ MLA ꯇꯔꯥꯅ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯃꯈꯣꯏꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯗꯒꯤ ꯊꯥ 12 ꯐꯥꯔꯕ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯆꯠꯂꯝꯂꯕ ꯁꯪꯕꯤꯙꯥꯟꯅ MLA ꯑꯃꯃꯝꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯁꯤ ꯂꯧꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯜꯂꯤꯕꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯂ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯤꯡꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA ꯇꯔꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯅꯕ ꯍꯣꯠꯅꯗꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ MLA ꯇꯔꯥꯒꯤ ꯃꯊꯛꯇꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯒꯖꯥꯒꯤ ꯑꯞꯗꯦꯠ ꯑꯃꯇ ꯄꯤꯖꯔꯝꯒꯦ꯫ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯒꯖꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯄꯨꯟꯅ ꯃꯤꯑꯣꯏ 65 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯆꯠꯅꯔꯝꯂꯕ ꯁꯤꯖꯐꯤꯌꯔ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯖꯔꯦꯜꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯅꯕ ꯀ꯭ꯔꯨꯖ ꯑꯣꯐꯔ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯏꯖꯔꯦꯜꯒꯤ ꯍꯣꯁꯇꯦꯖ 5 ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯖꯅꯋꯥꯔꯤ ꯊꯥꯗ ꯆꯠꯅꯈꯤꯕ ꯁꯤꯖꯐꯤꯌꯔꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯕꯒꯤ ꯈꯣꯡꯊꯥꯡ ꯌꯥꯎꯔꯤ꯫ ꯏꯖꯤꯞꯀꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨꯗ US ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯅꯧꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯄꯟꯕ ꯌꯥꯏ ꯍꯃꯥꯁꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯍꯣꯁꯇꯦꯖ 59 ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯜꯂꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ 24ꯗꯤ ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯅꯔꯤ꯫ ꯍꯃꯥꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯖꯤꯞꯀꯤ ꯑꯅꯧꯕ ꯀ꯭ꯔꯨꯖꯀꯤ ꯑꯣꯐꯔ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯑꯌꯥꯕ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯊꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯗꯤꯌꯦꯇꯔꯁꯤꯡ ꯑꯗꯨꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯀꯌꯥ ꯑꯃꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯅꯒꯗꯕ ꯑꯄꯨꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯒ ꯑꯅꯤꯁꯨꯕ ꯐꯦꯖ ꯑꯗꯨ ꯍꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯗ ꯒꯖꯥꯗꯒꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯅꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝꯁꯨ ꯄꯜꯂꯤ꯫ ꯃꯗꯨ ꯍꯃꯥꯁꯀ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯃꯥꯁꯅ ꯖꯅꯋꯥꯔꯤ ꯊꯥꯗ ꯁꯤꯖꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯊꯨꯒꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯃꯈꯥ ꯇꯥꯅ ꯒ꯭ꯌꯥꯁ ꯄꯥꯏꯞ ꯑꯃꯗꯤ ꯕꯣꯝ ꯀꯌꯥ ꯊꯥꯗꯗꯨꯅ ꯒꯖꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯃꯥꯁꯀꯤ ꯁꯦꯅꯤꯌꯔ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯃꯥꯁꯅ ꯈꯨꯠ ꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯕ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯁꯤꯖꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯆꯝꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯅꯅꯕ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯤꯌꯥꯝꯗ ꯃꯇꯝꯒꯤ ꯏ ꯄꯥꯎꯁꯤꯡ ꯁꯦꯌꯔ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯖ ꯍꯥꯏꯕ ꯅ꯭ꯌꯨꯖ ꯅꯦꯠꯋꯥꯔꯛꯀꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel.
It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.